Ccpur da Yuha hakhre ngasi numit yung bumatong pung aniga minute taruk taba matam da Ccpur district Richter scale da 3.4 yung na Yuha hakhre haina National Center for Seismology report amana haidi report asina makata na haidi bana Yuha hakhre baduk epicenter ase latitude 24.35 degree north amasung longitude 93.54 degree east da oike Yuha haba sugi depth na kilometer tarani thoi oike adam oinamak ngasi thoki ba Yuha haba duna district asida akaiba toy natraka khutong thiba thokibagi report amata laite haina mari leinaba district authority ki maikai degi phungdorakle Myanmar gi refugees sing na drug leptana phusilakpana national security da akaiba pide haide Myanmar da hujik thokliba crisis asina maram oiraga leba asigi national security da sauna akaiba pide masigi mathakta leba asida phangliba synthetic drug ki sada 90 di Myanmar da ki thajilaki bani haina intelligence ki report amana haide Directorate of Revenue Intelligence amasung Intelligence Bureau ki report matungina Nepal Bangladesh amasung Mizoram da ain kaina thajilakliba yamlaba drug singa se Myanmar da gini India ki oinasu leba asida phangliba synthetic drug ki sada 90 di Myanmar da ki thajilaki bani drug singi manung da youth singna khwaidagi hena demand tawriba se yaba tablet asine Yaba tablet sing asi Myanmar dagi lupa tarada lairaga Indian market da lupa lising amadagi lupa lising amaga sani phawwa yole Myanmar da hujik thokliba irang asina maram oiraga drug smuggler singna khwaidagi hena khudong chaba lauri phibam asina leba asida law enforcement sing da khwaidagi asoba singna ba kaya oire drug sing asi smuggler singna pusilakpagi mathakta Myanmar dagi lanjalakhi ba refugee sing asi ka loinaraga lakhibani leba asugi north east state sing asi drug smuggler singna drug putok pusin tawbugi transit point ama oina seasonary Myanmar dagi drug pusilakpagi khwaidagi hena nungairiba mafam ase Myanmar amasung Myanmar ga lonariba kilometer songarom sangba border gi saruk asine Myanmar amasung Mizoram ga lonariba border gi saruk sing ase asupo umang turel amasung sathok sasin yamna khudong thiningai oiba mafam kaya leibana security agency sing irai laina control tawba ngamde masigi khudong saba silauraga smuggler sing asina Mizoram gi Champhai district asida ihan hana drug sing asi pusilakpane Myanmar ga lona bat paitu turel asisu drug putok pusinda khwaidagi hena nungaiba mafam ama oide Myanmar ga lonariba Jokhawa village asisu Myanmar ki smuggler singi khwaidagi nungaiba mafam ama oide hairiba mafam singa sigi drug singa si Assam tamna puraklaga laiba asigi tongan mafam da smuggler tawbagi thabak sathai drug smuggler singa si Myanmar da military junta gi mathakta lal hauriba Chin National Army na bek tawi hairiba militant group singa sigi mateng lauraga drug smuggler singa sina yamlaba post singa si India da irai laina pusilapagi thabak sathari methamphetamine drug trade asi khwaidagi hena sendong laiba business amasu oi hairiba drug asi Myanmar gi United War State Army na control tawi hairiba lalholub asina sahi sigi oina sathariba drug trade value asi lupa crore lakh 15 romni San State Army amasung People's Militia Force asisu heroin number 4 drug ki market asida asobo role lauri hairiba lalholub sing asigi drug laboratory sing kasin amasung sin state salairi drug sing asi yolaga phanglak percent pam sing aduna khusukhulai kya laibada sizinai United Nations ki report matungina Myanmar da methamphetamine drug trafficking gi sang asi leba aduda military junta na ku tawkhraba matung da khangen hengalakhe maroina Myanmar gi San state asi drug khwaidagi sauna lalonba mafam oiri Myanmar dagi yamlaba drug sing leba asina thajilakpasina maram oiraga India gi national security da sauna akaiba pide maroina leba asigi awang poktangba Myanmar ga lonariba border sing da drug smuggler singna drug lalona bagi thaba asi sauna sathare Myanmar asi hanadagi haunasu drug khwaidagi sauna lalonba leba amani haidi Independence Day athingba thamle hari August 15 da pangthokkatoriba India gi humdraga ni pansoba Independence Day thoram lamdamasiki miyamna pangthokpigano numit asiga yopung manga dagi numidang wana pung mari phawba Manipur pumba general strike thamlai mai ising ana layeng media natana athingba se miyamna thugai bigano Manipur na Indian Union da yaukhiba se India na nampu tawki haba asumba oibana ngase su Manipur miyamna awaba mayak naduna India gi victim oina hingli haina NRFM ge Information and Publicity Secretary Central Headquarter Sana Jabo Maitena Thadroko Cherola man hairi Sarkar gi school fagaransi mission mahiroi singi namada thika tawribra su sangdu I sangdokte haba miyamda mayek sena khangan gadabani haina AAP na phungdorakre State Sarkar na paikhaleba school fagaransi mission mahiroi singi namada thika tawribra school fagaransi mission sarkar gi school kya mawmaril tadana leiri amaromda
Kuki SoO militantsinggi SoO extend tawi tawde haiba miyamda athubada mayak sena khanghangadabane haina Aam Aadmi Party Manipur State ki coordinator Biswanath Thingamna ngasi press club ta pangthokiba pawgi mifam amada phongdokhre mahana makha tana haikibada Aam Aadmi Party ki maikadagi sarkar gi school khara yengsinba chatkiba khongsat amada school singi phibam sokna leramba kaya thengnaki school phagadan si mission hodokraba matung lenga ki school singda mahiroi tambagi sang hanthana leramba kaya khongsat amada thengnarake mahiroi tara manga dagi hena leitaba school phawu leramba thengnarakpada natana oja ki awat pakya leramkhe contract basis ta lawkiba oja chatruklom haujuk phawu talapi dabana oja sing awaba kaya mayak na hore asigumba kaya asina sarkarna haudokiba school phagadan si mission haribasi mahiroi singi mingda thika tawnabara asigumba thawong kaya asina school phagadan si mission ase mai pauna paikhatpa ngamgadoribara haina phongdokhe amaromda state asigi haujuk oriba lambi thongi phibomgi matangda palladuna lambi ayamba asuki matik phatre lambi kaya pothole na chatpa yadre masina gari accident toina thoktuna misimina thokpa phawbu yawre lambi singningtina chatpa yadre khanglaba phawbuda sarkar gi maikaidagi tumina laisileba se central government amasung state sarkarna lamda masiki miyambu usitribara haina hangkhe Kuki SoO militants sing amasung sarkar ga tawnakiba SoO agreement gi matam loikiba sahi ama hela phawba SoO agreement singa makhatana wari sathari thawong ase miyamdana SoO agreement sangdokte haina wakhal nungaina lehanaba hotnaribara haina hangladuna SoO agreement ase makhatana sangdokte haba athubada miyamda khangangadabane haikhe pawgi mifam aduda Biswanath Thingamna party asigi nauna legal in charge oina khallaba advocate Thiam Jugindro yauna punna legal team gi member taruki maming amasung district mapan gi legal in charge oina khallaba singi maming laokhre Congress na leba asida an kaina changlakpa miyoi sing Rahul Gandhi gi yumda thagadabane haina Himanta Biswa Sharma na phongdokhre Congress na leba asida an kaina changlakpa miyoi sing anauba identity pi na bohonai haina karigumba an kaina changlakpa miyoi sing adu Congress na thengnarabadi akhoigi lusingba Rahul Gandhi gi yumda thagadabane haina Assam gi Chief Minister Himanta Biswa Sharma na phongdokhre Assam Congress ki president su oiriba Congress lusingba Gaurav Gogoi na handakta leba asida an kaina changlakpa mitop singbo new Assamese haina sakhangadabane haina phongdokhre wafam asibu Chief Minister asina yamna kanna react tawraduna Congress na ain kaina changlakhiba miyosing asibu sawgal aduna miyosing adu mahaki mayumda laifam chafam pigadabani Assam gi oina di makhoi gi mayung sana bu mafam leite Assam da leiriba thangai sengba Assami oiriba phawbuda matik chaba resource amasung laifam chafam marang kaina leitangai da anauba Assami sing asi karamna laifam chafam pigadoribano new Assami sing aduda ekhoina karimata piba ngamloi karigomba Congress na lusingba gogoina ain kaina changlakpa miyosing khudimakta yamna na lawa tarabadi miyosing adu Congress ki lusingba Rahul Gandhi gi yumda thakigadabane Assam da ain kaina lam khopchinduna laisileba singi mathakta chathariba eviction drive ase makhatana chathakigane mathang sahida pangthokadoriba Assam gi assembly election asida BJP na amuhana sakti halaklabadi makhatana eviction chathakigane sarkar asigi maikaidagidi Assam da illegal immigrants sing hek thengnabaga makoibu pharaga maramda namduna halankhigane haire Nokthak lambi thingkibadagi Pakistan na lupa crore lising amaga chani nifu hena mangjaki haidi Pahalgam da terrorist sing na misam da attack sa tharaki bagi laman khumba oina India na Indus Water Treaty sana han khidraba matungda Pakistan na India gi aircraft amata leba adugi nokthak lambi lana paibi yaroi haina athingba thangkhiba na maram oiraga lupa crore lising amaga chani nifu hena mangjaki haina report amana phongdokle Pakistan ki Ministry of Defense na National Assembly da thongkhiba wafam palladuna agency gi pauna hai April kungamari dagi hauna India gi plane amata Pakistan gi nokthak lambi lana paibi yaroi haina athingba thangkhi maduna maram oiraga numit khudingi Pakistan lana pairamba India gi aircraft samagi yankairom makhatana painabagi ayaba pikide nokthak lambi sizinabagi Pakistan da India na pigadaba lupa crore lising amaga chani nipuro mangjare haina Pakistan Airport Authority na phongdorakhre